Security Force amadi NIA ge khupu amana 2024 gi February tarahumda Chinga Rail Transport labor manga suba IRB dagi nomai lut tawkibagi matang da miyoi mari phagakre phagalaba miyoi mari ase NIA na mari lenaba court puthoglaba matung da police custody lokthanabagi appeal tawragani hairi Ningsing bayabadi NIA na 2025 ke July dagi case asigi matang da investigation tawba horokibani Urkhul district ke Monkot Chaifuda Kuki volunteer sing na phajanduna thamraba naga misam ahum Litan police station ki partner sing na rescue tawbangam kre hairi KNB ki lanmi mapan hat kre Myanmar best tawba Kuki lalolo Kuki National Army Burma KNAB gi hakchin balanmi mapan Myanmar gi combined force ka kanwong da khut chokna bagi thodok ta sikre Atopa taru amana hingna phagat kare hairi kutokna bagi thodok adu Manipur gi Kamjong district kan ba Myanmar gi ngamkai manungda thokibani ningsing bayabadi KNAB gi lanmi sing India gi ngamkai lanselaga tangkul naga singna kundaba Kamjong district gi mafam kayada tattatana landaduna micham hatpa amadi aso opanangan bagi thodok kayada senari ba kanguni kangu sina Kamjong district gi Myanmar ngamkai da leba namli choro wangli na chingba mafamda landa sandana miyamda apan pidana lakibani junta na satarkeba Aduda atopa kulai paiba kangu amasu yauksan Myanmar gi Kuki tawthoknaba thorang tawribani Kamjong district ki Molbai Loop mayadam taramatay suba Assam Rifles amadi Kuki militant singa kut thokna kre ayu ongan pung mari makhairom tawa matamda Kamjong district ki manung chanba Indo Myanmar border ki sarukta leiba Molbanglum khulmayada taramatay suba Assam Rifles amadi Kuki militant singi marakda kut thokna kre thodo oda Kuki militant singi maikeda so open yaramba yai haina thajanari thodo oda mai lenana Eastern Kuki Ship Association na thadro Serol amada hairibana ayu angan bada Kamjong district ta leiba Kuki kulsing ngak seliba Kuki village volunteer singna patrolling chatlingaida taramthai suba Assam Rifles na Molbalu pulmaya da attack torkibagi thong adu akanwong da condemn tawi security force singna thangai singna miyam da landariba singi matakta action lokotbagi mahutta khudong thiba mayok nariba Kuki civilian sing ngak senaba hotnariba Kuki volunteer sing da oina target tawri thong asi akanwong da yaningde Kuki miyam ngak senabagi damakta mission ama oina volunteer sing ase semkibani Kamjong district civilian singda nampuda chaba thakwa phangandriba amasung lancha village mai thakebagi thodo adada security force na kari karamba rangsang lakhot khibage nagasena Kuki kulsinga sanmariba supply line sing thingjandana life saving medicine yauna chana thana polam sing leibada thingba thamliba amasung matam sangna sel thongi oiba chaiteng pidana lakliba sida security na kari tawbirabage haina pendaba phongtolodana thodo sing asigi matang da security force amadi state government ngasi pabotumina lesali hai chaujang te kilomi sing nongmai kapsalambagi mayokta lambi thingba hokre nami matung pung trang te khare helakpada None district ki manung chanba Imphal khokpum lambi ki sarukta leiba chaujang te Kuki khunja singna labukta thabuk suringai da khulai pa sing nomai kapsandana miyoi ama son ki adugi mayokta ngasi ayuktagi chaujang te Kuki singna lambi thingbai khungjang changsan khre naga military ni singna basina nomai kapsalambadagi khul adumukta da leiba Johajan hawki apopo lekhidraba khelthang hawki khut amasung thaba ki sarukta pandana sokhibani thodo adu Lematak area ship association KSO Lematak block KK Longping Lematak block Lematak area youth sporting association amasung Kuki women union Lematak ki makai dagi thodo adu akanwong da condemn tawdana attack adu singkaw da leba NNCN IM gi kanguna sathakibani hairi mari lena authority sing makai dagi masak khangtok tuna matik chaba cherak pigadabani amasung khul adugi longmi sing amasung civilian sing asoi angam thondana ba matik chaba khongthang lokhat kadabani haina demanda ayu angan badagi chaujang tek area da lambi thimbai khongjang adu changsan kibani hairi lambi thingkiba sina maram oiraga Imphal khopum lambi gi saruk singda yamlo gari sing lambi de panduna leire hai lamdam sida santi purakna ba tongan ba phurup sing unadra wa khana ba hore CM Kuki amasung maite ani gi marakta unkhatna ba thoktuna sahi ahum hena chatok chasin tawba yadana layam khiba ado hujikti isil inaw sing adu airport ta laktuna plane tongba phangle CM Banglo su phuruk ya gi me sing laktuna santi purakna wa khana ba hore haina chief minister Yunam Khemchana Tenopol district ki mission blind school girls hostel sanga bagi thorom ga mai lena pungtokre mar makata na hakibada Kuki amasung maite ani gi marakta matam sangna unkhanada lakibadu khara hantarak matam asida chingda nongna unkhanabagi thodok tholibase laibak thibani santi leitrabadi chakwatarang thabak amata khumang chusalmangamloi imung amada leminariba misin manau khawwa khana chainaba adum thoi adum pungasigi amasung tungi mirongi damak khalaga asawa amadi unkhanariba kaya se kaukthokladuna santi laknaba lambelda puna honaminasi meiteina meiteigi nagana nagagi Kuki khalaga thabak tawduna leirabadi lamdam ase kaidanunda chakholoi thengkang kaya da
Mahirol dagi hona ilam da masida awaba kaya mayonadana lakli adubu singnaba kaya adu mayonadana apunba Manipur gi saktam ase kanduna lakibani ningtamna lerakiba Manipur ase kananasu piramba nate lamdam sida leiminariba puruk untha taruk asina ekhoi gi ngamkai asingak senduna lakibani ahalaman singa thambiram laba ekhoi gi lamase nungsina ngak senduna thambam thue maramaduna lamdam masida leiminariba puruk kudimana apunba Manipur amagidamak punna thabak tawminasi punna himinaba natan atopa lambi leite haina Chief Minister Kemchana Pongtoki NI na 18 sinaba mari detain tawkre NI na ngasi arambai tengol gi volunteer ni sinaba mari detain tawkre haina paw gi source aman hairi paw sin makha tan hairi bana NI na detain tawkibasing adudi Imphal West District ki Sanjenba Maya lekai dagi Haurokpam Manausa Bisnupur District ki Nambol Oinam Mamang lekai dagi Mutum Nawa Imphal East ki Tangkham Awang lekai dagi Kangbam Samananda amasung Lemakong Premnagar dagi Nithozam Boboi Singa Elias Khongnang Thaba kawi NI na makoi mari kari maranggidamakta detain tawkibano haibagi matangda hojik phawa oina chap chana khangba ngamdri loinana mai lenaba authority singi maikaidagi su hojik phawa oina official statement amata thokpa leitri